ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯊꯥꯖꯅꯤꯡ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯇꯔꯦꯠꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯇꯥꯡꯀꯛꯀꯤ ꯚꯣꯠ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯑꯣꯏꯅ ꯊꯥꯗꯅꯔꯤ ꯍꯥꯏꯔꯤ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯐꯥꯎꯕꯗ ꯚꯣꯠ ꯊꯥꯗꯅꯕꯒꯤ ꯆꯥꯡ ꯆꯥꯗ 26.30 ꯑꯣꯏꯈꯤ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯃꯁꯤꯡ ꯂꯥꯛꯂꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯊꯤꯔꯒꯅꯤ ꯍꯥꯏꯔꯤ ꯅꯣꯡꯆꯨꯞ ꯕꯦꯡꯒꯜꯒꯤ ꯁꯥꯎꯊ 24 ꯄꯔꯒꯟ ꯔꯥꯖꯇ ꯃꯤꯑꯣꯏ ꯈꯔꯅ ꯏꯚꯤꯑꯦꯝ ꯑꯃꯗꯤ ꯚꯤꯚꯤꯄꯦꯠ ꯃꯦꯆꯤꯟ ꯃꯥꯡ ꯇꯥꯛꯍꯟꯕꯒ ꯂꯣꯏꯅꯅ ꯏꯁꯤꯡꯗ ꯊꯥꯗꯈꯤ ꯍꯥꯏꯔꯤ FIR ꯑꯃ ꯊꯥꯡꯒꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯂꯣꯏꯅꯅ ꯏꯚꯤꯑꯦꯝ ꯅꯧꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯏꯝꯐꯥꯜ ꯑꯃꯗꯤ ꯅꯝꯕꯣꯜ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯕꯁꯨ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯔꯛꯄꯗꯒꯤ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯕꯨ ꯏꯝꯐꯥꯜ ꯑꯃꯗꯤ ꯅꯝꯕꯣꯜ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯕꯁꯨ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯗꯤ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯐ꯭ꯂꯗ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐꯤꯁꯤꯌꯦꯜꯗꯒꯤ ꯐꯪꯕ ꯄꯥꯎꯗ ꯉꯁꯤ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12 ꯐꯥꯎꯕꯗ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯃꯤꯅꯨꯊꯣꯡ ꯃꯄꯥ ꯑꯁꯤ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯗ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯐ꯭ꯂꯗ ꯂꯦꯚꯦꯜꯒꯤ ꯃꯈꯥꯗ ꯂꯩꯔꯤ ꯃꯤꯅꯨꯊꯣꯡ ꯃꯄꯥꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜ ꯑꯃꯗꯤ ꯐ꯭ꯂꯗ ꯂꯦꯚꯦꯜ ꯑꯁꯤ ꯃꯊꯪꯁꯤꯅ ꯃꯤꯇꯔ 735.7 ꯑꯃꯗꯤ ꯃꯤꯇꯔ 733.7 ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯃꯥꯏ ꯐ꯭ꯂꯗ ꯂꯦꯚꯦꯜꯒꯤ ꯃꯈꯥꯗ ꯃꯤꯇꯔ 733.80 ꯋꯥꯡꯅ ꯆꯦꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6ꯇ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯑꯁꯤ ꯃꯤꯇꯔ 733.108 ꯑꯣꯏꯔꯝꯕ ꯑꯗꯨ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12 ꯐꯥꯎꯕꯗ ꯃꯤꯇꯔ 733.750ꯗ ꯍꯟꯊꯔꯛꯈ꯭रे ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯂꯤꯂꯣꯡ ꯊꯣꯡ ꯃꯄꯥꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯃꯥꯏ ꯃꯤꯇꯔ 735.5 ꯑꯣꯏꯔꯝꯕꯗꯨ ꯏꯃꯥꯏ ꯈꯔ ꯍꯟꯊꯔꯛꯇꯨꯅ ꯉꯁꯤ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12 ꯐꯥꯎꯕꯗ ꯃꯤꯇꯔ 735.18ꯗ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯝꯕꯣꯜ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯍꯧꯖꯤꯛ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯏꯃꯥꯏ ꯆꯣꯟꯅ ꯆꯦꯟꯕꯒ ꯂꯣꯏꯅꯅ ꯐ꯭ꯂꯗ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯤ ꯊꯣꯡꯅꯝꯕꯣꯝꯕꯤ ꯃꯄꯥꯒꯤ ꯑꯣꯏꯅ ꯇꯨꯔꯦꯜꯒꯤ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜ ꯑꯃꯗꯤ ꯐ꯭ꯂꯗ ꯂꯦꯚꯦꯜ ꯃꯊꯪꯁꯤꯅ 735.135 ꯑꯃꯗꯤ ꯃꯤꯇꯔ 732.18 ꯑꯣꯏꯔꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯃꯥꯏ ꯐ꯭ꯂꯗ ꯂꯦꯚꯦꯜꯗꯒꯤ ꯍꯦꯟꯒꯠꯅ ꯃꯤꯇꯔ 733.3 ꯆꯦꯜꯂꯤ ꯃꯔꯛ ꯑꯁꯤꯗ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅꯗꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯃꯥꯏ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯒꯤ ꯃꯈꯥꯗ ꯂꯩꯔꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜ ꯑꯁꯤ 733.8 ꯑꯣꯏꯕꯗ ꯍꯧꯖꯤꯛ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯃꯥꯏ ꯃꯤꯇꯔ 733.8 ꯆꯦꯜꯂꯤ ꯑꯃꯔꯣꯝꯗ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯃꯥꯏ ꯍꯧꯖꯤꯛ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯒꯤ ꯃꯈꯥꯗ ꯆꯦꯜꯂꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜ ꯑꯁꯤ ꯃꯤꯇꯔ 769.15 ꯑꯣꯏꯕꯗ ꯍꯧꯖꯤꯛ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯃꯥꯏ ꯃꯤꯇꯔ 785.780 ꯆꯦꯜꯂꯤ ꯃꯔꯛ ꯑꯁꯤꯗ ꯏꯊꯥꯏ ꯕꯦꯔꯦꯖꯀꯤ ꯑꯣꯏꯅꯁꯨ ꯕꯦꯔꯦꯖ ꯑꯁꯤ ꯍꯧꯖꯤꯛ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯒꯤ ꯃꯈꯥꯗ ꯂꯩꯔꯤ ꯕꯦꯔꯦꯖ ꯑꯁꯤꯒꯤ ꯑꯣꯏꯅ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜ ꯑꯁꯤ ꯃꯤꯇꯔ 764.2 ꯑꯣꯏꯕꯗ ꯍꯧꯖꯤꯛ ꯃꯤꯇꯔ 769.95ꯗ ꯂꯩꯔꯤ ꯂꯣꯏꯅꯅ ꯕꯦꯔꯦꯖ ꯑꯁꯤꯒꯤ ꯁꯇꯔ 5 ꯍꯥꯡꯗꯣꯛꯂꯒ ꯊꯝꯂꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯐꯥꯌꯔ ꯁꯔꯚꯤꯁꯀꯤ ꯑꯦꯃꯥꯔꯖꯦꯟꯁꯤ ꯅꯝꯕꯔ ꯃꯇꯝ ꯈꯔꯒꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯔꯦ ꯏꯝꯐꯥꯜꯒꯤ ꯐꯥꯌꯔ ꯁꯔꯚꯤꯁꯀꯤ ꯑꯦꯃꯥꯔꯖꯦꯟꯁꯤ ꯅꯝꯕꯔ 038524500101 ꯑꯁꯤ ꯃꯇꯝ ꯈꯔ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯊꯨ ꯑꯀꯥꯏꯒꯤ ꯑꯣꯏꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8415925200ꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯅꯕ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯔꯚꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯆꯥꯎ ꯑꯁꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗꯒꯤ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯔꯚꯤꯁꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯂꯩꯐꯝ ꯈꯨꯅꯧ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯊꯧ ꯇꯥꯕ ꯑꯆꯥ ꯑꯊꯛ ꯑꯃꯗꯤ ꯊꯛꯅꯕ ꯏꯁꯤꯡ ꯀꯌꯥꯁꯨ ꯑꯋꯥꯕ ꯅꯪꯂꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯐꯪꯍꯟꯕꯒꯤ ꯊꯕꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗ ꯄꯜꯂꯤ ꯑꯃꯔꯣꯝꯗꯅ ꯁꯃꯨꯔꯧ ꯃꯈꯥ ꯂꯩꯀꯥꯏꯗ ꯇꯨꯔꯦꯜ ꯂꯧꯅꯝꯕꯜ ꯀꯥꯏꯈꯤꯕꯗꯨ ꯊꯤꯡꯕ ꯉꯝꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯗꯒꯤ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯃꯨꯔꯧ ꯃꯈꯥ ꯂꯩꯀꯥꯏꯗ ꯇꯨꯔꯦꯜ ꯀꯥꯏꯈꯤꯕ ꯑꯗꯨ ꯉꯁꯤ ꯊꯤꯡꯕ ꯉꯝꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕꯗ ꯆꯦꯜꯂꯤꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯥꯏꯠꯇ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 18ꯒꯤ ꯅꯨꯃꯤꯗꯥꯡ ꯈꯪꯍꯧꯗꯅ ꯀꯥꯏꯈꯤꯕꯅꯤ ꯃꯁꯤꯗ ꯅꯣꯡꯃ ꯆꯨꯞꯅ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯊꯤꯡꯅꯕ ꯍꯣꯠꯅꯔꯕꯁꯨ ꯊꯤꯡꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ
हाइरिबा फिबम असिबु थिंगनबा पाउपिटेक वार्ड नंबर 3 की काउंसिलर MN इस्लामुद्दीन लुसिंबा मियोई कुंथ्राना साबा टीम अमना ngarang numidang pung nipalom tabati laktunu hairiba mafam asi thingna bokona kibani ngarang numidang digi hotnarakpa duna ngasi ayu pung tarukrom tarakwa duwaidigi mamang thangmo saruk thingma ngamkibani makhatana saruk thingma ngamdri haujik phawing oina kana honari oiriba phibam asi amuk hena yengshina bawangoi assembly constituency ki MLA wangoi SDO water resources department ki mute laktuna mafam adu bu yengshin khre hari अमरोमदना CRPF ना मेडिकल कैंप पांथोकपगा लोइनना सकलेन पिजखरे जिरिबम डिस्ट्रिक्ट असिद इसाव थोक्तुना जिरिबम की इमा काइथेल अमदि कालीनगर रिलीफ कैंप संजफम लौदुना लैरिबा मियोय सामगा हुमद्रा रोमदा उसा थोल लैबा मार्फुगतरे सुब बटालियन CRPF जिरिबम सिंदुना लेमना सकलेन पिजबा मदि फ्री मेडिकल कैंप अमा पांथोकरे अहानबदा इमा काइथेल लेमना सकलेन पिजबा मदि फ्री मेडिकल कैंप पांथोखि मदुदा कालीनगर प्राइमरी स्कूल अनीसुबु ओइना पांथोखि ngasi lem saklen pizza ba mari free medical camp pangthokpagi matangda marfukatare suba battalion CRPF CO tapan kumar na hakibda jiribam district asida ising isaw thokpana maram oiraga jiribam ki ima kaithel amadi kalingar primary school gi mafum asida relief camp hangduna lairiba miyoi samago humdra romna saklen amadi lemna free medical camp pangthok sabni makhatana su atopa relief camp singda thoram asi pangthokani haina sumakna makhatana phongdokhi makasa tharak poina pauzal pausi ki editorial myam thamjagi sakhaw hanglabad afaba wakhal khanma ngam baunadi lamdam asi hokki bisai khara sida mausa gi phibam kairakli nungju nungsa aying asa gi phibam honglatuna lau singu bud awaba kya laumi singna mayunari sai sigi oina di lau singu gi thaba si laumi singi humang momol hanjin mangam dabada natana pothok sa thok ning thina phangma ngamroi Nakalamaromdana mitop sing lepa laitana lamdam sida sangsilatuna mising gi sang so angak pamong de hengalakri mising hengalakpa ga luina lamdam sida thoksaba pothokna saba kona sarambadu ngasidi kona ba ngamdaduna mapandagi pusilakri asiguma tanja sida pothokena pothokpa gi tangai fadaba laijarabasu pothok pothorakpa ga mari lainaba department sing amadi mari lainaba authority sing nadi thoidokna pungning sangri happy yari pothok pada sanggadaba masak sing matam sana laumi singda fongana na bahona bagi mahuta karamna lanthum lepsin khige habi ki wakhalda hena pungning sangri lau singu bagi dama khona bigada miyoi sing laumi sing buhan thaba thaki miyoi gum yengbiri mausa gi phibam honglakoi gi matungina lau gadaba matamda taramba no haujikti sang naina amadi matam sana tadre masigi awawa sing kokna bagi dama ithai lakhung ning thina sembagi tangai fadaba oirakli Sembi sabi bagi muta hena leramba ithai lakhong sing mong maril nairaktabadagi hena awaba mayunari nong marang kaina suba matamda ising sithafam laitabadagi ising ne hektamak thomjinba duga nong hektaraktraba amadi ising na darkar orakpa matamda ising lakhong phat phawdabadagi ising phangdabagi awaba lawmi singna yamna toina thingnari hainaba lai sakhaw hanglabad afaba wakhal khanmanamdi Saningai laitana sakot thaurangi wakal khanba honati adubu pothok puthoktabana maram oiduna chana basina bigi awat pasing mapan gilamdagi pusilakpana sakot thaurang singi damak sarkarna thadarakpa sinbam sing maram zadana losinduna lanthum paiba tana bigi angak punsi mahing amada hingnari masina sakot maman bigi wakal leijarabasu maromdam hingjaba ngamloida bigi akiba lerakli Sokot palaiba ama uiduna maning mating laiba ohen ge hairabadi pothok puthokuna maromdam hingjaba ngambagi shaktina loinana atai laibak singda tengbang ngambagi fibamda laina pona phamthui maramaduna migi misingdi yamkhalakpa duga mausagi fibam kairakle khangna duga matamga sunaba ithai lokhong nungju tha lakngai mamangda sembagi tangai fadaba sumari lenaba singna khangbiba somre Quality education darkar oibagum lau singubuda pungning sangduna hena pothok pangamna bokona famthui hiram khudimakta miyamgi pothokta mipan tangdana hingna bokona bahai bise aikhoigi hanglaba labuk singa si sahi supa sanganduna matamatamgi mahi marong puthokna bokona gadabani maramaduna singa masun tamda lairiba laumi singi labuk singda matamga sunaba ithai lakhong sanggatuna anaubu lau patha sijinaduna pothok jathok hena pothokna bokona gadabani hairib thaba si mai paknaba pekhatpa ngamlaba matamda state asigi miyamna chinjakta mipan tangdaba madi chakhotpa lamdam ama haibatu oiba ngamgani loina state asida lairiba mahuksa lairembida thambiramba umang wamangi pothok singa mari lainaba industry kya
ꯂꯤꯡꯈꯠꯇꯨꯅ ꯅꯍꯥꯁꯤꯡ ꯊꯕꯛ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯁꯦꯝꯅꯕ ꯍꯣꯠꯅꯁꯤ꯫ ꯅꯍꯥꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯁꯦꯝꯂꯕꯗꯤ ꯂꯩꯕꯥꯛ ꯁꯥꯟꯇꯤ ꯑꯣꯏꯕꯗ ꯅꯠꯇꯅ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯈꯨꯃꯥꯡ ꯌꯥꯡꯅ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯌꯦꯡꯅꯁꯦ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫